ꯖꯨꯗꯤꯑꯣꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯄꯣꯠ ꯈꯔ ꯌꯦꯡꯒꯦꯅ ꯃꯌꯥꯝ ꯄꯨꯂꯞ ꯐꯖꯅ ꯎꯠꯆꯔꯛꯀꯦ ꯖꯨꯗꯤꯑꯣꯗ ꯑꯃꯨꯛ ꯆꯪꯉꯦ ꯆꯄꯜ ꯐꯖꯕ ꯌꯥꯎꯔꯦ ꯀꯩꯅꯣ ꯇꯧꯔꯨꯔꯦ ꯗꯣꯛꯇꯔꯗꯩ ꯍꯜꯂꯛꯑꯒ ꯖꯨꯗꯤꯑꯣꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯁꯤꯁꯦ ꯐꯖꯩꯌꯦꯅ ꯇꯧꯕꯅꯤ ꯉꯔꯥꯡꯁꯨ ꯑꯃ ꯂꯧꯔꯦ ꯉꯁꯤ ꯌꯦꯡꯒꯦ ꯐꯖꯩ ꯁꯤꯁꯦ ꯍꯧꯔꯦ ꯖꯨꯗꯤꯑꯣ ꯁ꯭ꯋꯥꯏꯗꯅ ꯑꯔꯪꯕꯒ ꯌꯥꯎꯕ ꯌꯥꯝ ꯂꯩꯔꯦ ꯑꯔꯪꯕꯒ ꯌꯥꯎꯕ ꯐꯖꯕꯤ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯐꯖꯕꯤ ꯑꯃ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯒꯦ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯒꯦ ꯐꯖꯕ꯭ꯔꯥ sina mathak ne mathak 99 nera oh homna fazaba 399 ne sina ye plazo na kurti 299 299 की कुर्ती ने angangine swayjena price 399 halle view adagi mathakta yengdarakpa